Putin gi Mateng Pangnaba Belarus su Ukraine gi Mayokta lan Tourakkadra Haina Chingnari pro Russian oiba president na panba Belarus su athuba matamda Russian president Vladimir Putin gi Mateng Pangnaba gi damak Ukraine gi Mayokta lan yauksilakadra Haina Chingnari makhoi gi military gari singda lan gi symbol sing yakpa ure haina media gi reporter sing na haire Ukraine ga lona ba mafamda lan gi sem sabagi drill tawkhiba Belarus gi military gari singda angang ba masugi squad yekpa uke hairi baside taseng na lan songna ba matamda tawbani amasung driver singna amana masak khangna bagi damaktani haire Putin gi thawjal makha da sakti paiduna lairiba president Alexander Lukashenko na hojik phawbagi oina de mahaki lanmi sing Ukraine gi mayokta thajin ba tawdre adubu lan asida Russia na Belarus ke lam sarukta gi attack tawbada de ayaba pire lan haurakpada Ukraine gi capital Kiev khudum chanana bahona khiba Russian forces na Belarus tagi landarakhe haukiba September tha da Russia na makoi gi lanmi sing Belarus ta saithokhe madugi matung dagi Russia na Lukashenko da lan yaunaba kanna pressure pi ki haina thajare Belarus ki lanmi sing na Ukraine da landaba da yauruba matamda yamna thuna loisin khigani haina kiba maramna Lukashenko na ngasi phauba hainingda ba matau utuna lakhibani haina Daily Mail gi report ama da haike Belarus na landa yawba tarabade Lukashenko gi oina political laikha tagani haina thajare adubu Putin gi oina di atenba matamge tactical advantage laigani haina pawgi sourcing na haike Ukraine gi nuclear plant sing da permanent technical mission sing thagadawre Russia amasung Ukraine gi marakta lan yamna kanna thokpa asida nuclear accident yaroktana bagi damak Vienna da base tauba International Atomic Energy Agency IAEA na Ukraine da lariba nuclear power plant NPP pumnamakta permanent technical mission sing tharagani haire United States na Ukraine da $1 million humdoi thakre nuclear site ge heavy weapons lokthokna bawari sanare Ukraine gi Kherson da Russia gi cell attack sing da yam darabadam yoyani khak sikre amasung atopa manga sokle Ukraine gi damak achoba mai pakpa ma oina Ukraine gi lan missing na haukiba tha da Kherson amugana loksen khibane nakalamarom da Ukraine su Russia ge Clincy town da cell kapsilakre Ukraine ngarang numidang Russia gi kha thangba Bryansk region gi town adu da cell attack satharakhe adubu maduda sokapan natraga amangata amata thokhidi haina ngarang region adu gi governor adu na haikre Russia gi armed forcing gi air defense system na Ukraine missile sing thugai kre missile machet khrana industrial zone ama leiba mafamda pankhi haina telegram da governor Alexander Bogomes na haike hairiba town adu Ukraine ngamkhaidage kilometer nifuga mangarom lapa milising hompurom gi town amane maraksida Ukraine gi president Zelensky na long range khulai sing kharaga hena tharakna ba G7 laibak sing da appeal tawkhre laibak taret ki khutpu G7 da Ukraine president Zelensky na mahake government pu anauba matam gi tank sing artillery unit sing amasung cell singa loina na long range weapon sing pi bada tengbang na ba loina na ahen ba oina natural gas cubic liter billion ani phangan na ba appeal tawkhre Germany na yumbu oiduna pangthokliba G7 video conference ta wangang bada Zelensky na Ukraine da thokliba lana se diplomatic oina loisina bagi maikai da masak thokpa khongthang ama laukhana ba Russia da su appeal tawki amasung Christmas phawbugi manungda Moscow na makhoi gi troop sing soidana mak lokthokhi gadabani haina su haike karigumba Russia na Ukraine dagi makhoi gi forcing lauthongna bagi thabak chatharabade maduna thajaningai oiba lan loisinba ma soidana ngamhangane Russia na masi hojik Christmas ki matam asida tawroida bagi maramadu ayhangna ude haina Zelensky na haike lan asiga mari leinana Paris dagi phangba paw amagi matungin na Ukraine gi Zaporizhia nuclear power plant dagi heavy weapon sing lokthongna bagi matangda yanaba ma leire amasung madugi matangda chathagadaba modality singgi wari shanana ba chathari haina ngarang French president Emmanuel Macron na haikre mahakna international conference ama yaunaba thunglakibaga president Macron na haike aikhoina Chernobyl ngaknaba ponaki amasung Zaporizhia ngakpana aikhoigi pandamne lakliba chayol sing maru oigadawre Russia gi forcing na Ukraine gi mafam pumnamakta civilian infrastructure da pandam thamlakibaga phamjilaba ningtham thagi temperature asida Ukraine bu tengbang na bukhuda ki tengbang pinaba France na Paris da international conference ama pangthokle US na mamangda khulai gi amasung sel gi tengbang sing hanna pi ki badugi mathakta khwaidigi nauboina $1 million taraga humdoi gi power equipment Ukraine da thakre UK na Russia amadi Iran gi mathakta anauba sanction sing laukthokre
Russia gi senior military commander sing amadi Ukraine da target tawduna attack sathanaba drone supply tawbada senaba Iranian kharagi mathakta United Kingdom na no ba sanction sing thamnanaba hawkhiba laibak pokpa numita laukthokre Ukraine gi energy sector semgatnabagi damak euro million 200 mathau tare Zelensky Ukraine miyam gi hawji mai phangdabagi mayoknariba awaba kaya asi kongnanabagi damak energy sector sing semgatpada khudaki oina euro million 200 lomge mathau tari haina ngahan President Zelensky na phongdorokre Russian military group ke headquarters ta Ukraine attack sing sathakre miyoi kaya marum sikre report nongpok thangba Ukraine da senior officer amana Russia gi private Wagner military group ke member sing thamba hotel amada Ukrainian forcing na attack tawbada makoi gi manungdagi miyoi kaya marum sire haina ngahan phongdorokre Russia na khudum chanba Luhansk region gi governor Serhiy Gaidaina television interview amada haikiba waphamadu Paugi agency Reuters na chapsana achumaran khangbang ngamdre Manaba sex masel luhongbagi ayaba pibagi protection bill Joe Biden na khuyag biduna ayaba pikre America gi President Joe Biden na manaba sex masel luhongbada protection pibagi federal granting bill masagi khuyag biduna law oina chananaba ayaba du ngahan pikre haire Aroibada tabiriba pumnamagpo thagatchare